अंद्रो पुलिस स्टेशन की मनूंग चन्न लैबा पोइरौपात लौकोंदा चरु फुदित मरक्ता मियोय अमा कादुना लैरमले मतौ कमदौना चरु मई थाबदा मियोय अदु यावरिबनो खंगद्री मियोय अदु हौजिक फाउगी ओइना मसक ममिंग खंगबा ngamद्री हाइरे फोरेटिक साइंस के आइकन तुमना हांगर चरु दंगाई लेगदबो मखा तारकबा अपडेट Arambai Tengol Unit 57 amasung unit asina kwaliba mafam singda leiriba chalairiba school singi authority singa 80 unit 57 gi mihut singa punna phaminnar matungda amatta oina yana ke bagi matung inna tha kudingi nongma panba numit asida school authority na isa gi mahilosang singda tambiriba mahiroi singbo inat ki phijet chetpiduna amadi cultural activity pangthok pinaba haina Arambai Tengol Unit 57 gi maikeidagi phongdorakli makha tarakba update ta border fencing gi famda tangkhul sing saruk yadana thoklakre haire ukrul amadi kamjong district ki DC singna saruk yaduna ukrul DC office tangasi Indo Myanmar border gi matangda phamkiba famda tangkhul gi civil society organization CSO amadi tangkhul khun gi headman sing saruk yadana pham manungdagi hawgatuna thoklakre haire